COVID-19 maram oiraga lockdown tawkhibadagi yumge apik pa isasing senabada waraba parents ki mafamda aigi wari masa makhak ngarang lijagani haikibado ngasi lijarage wari masa si karigumba thogdok amakhakta yumpham oiraga aigi wakhalna puthokjaraga semgachabani wari si thoidokna yamna nungaiba magnatragasu aigi pukningda phawrukpa ithil singdo phongdokjanabagi tanja adumasu aina laujabani aigi wari macha sigi maming Asumna Asum haina ming thonjai yamna icham chamba wari ni aigi wari haujaragi yamna kuidringagi wari ni adum hauji hausimuksu asigumba problem singa se thoktabadi natte thadoi kobi khagi ima baba na matom ta pokchabi chanu ningolamaga aduga asomdasu matom damak pokpa ibungo chawba koba amaga mabani se haina singladana yamna sauna luhonge nupi mayung gisu kisu awat palekti aduga nupa mayung gisu nupa do matom tani pokchaba asuki matik yamna ningthi jana mina kairo lekaina onthongna phajana su hongkhreda haina sonakhiba adugumba achawba luhongwa moikhi yamna nungaina ingna chikna panba imungne thadoina yum palakliba ebusobagi apokpa leikhidaba kuire aduga yumban punsida nungsiraba apikpa machanupa ama leiraba matungda thadoigi manembo haibadi ebungo chobagi ma debang pan thadukhi haujikti ahal laman leitraba mo chobagi yumdo thadoine aduga nungsiraba apikpa machanupa dune ahum du khaktangai hore yamna nungsina chana chinana tathok tasin tawna leiminei ibungo choba sarkar ki karmachari ni tolop yam namak chawdrabasu lemna pana dum konai maramde hanagi khegi mapa mapu kerak thaba haibadu ibungo chobagi imung soire matungi matungina ibungo chobagi haibadi thadoiga matai manau ani sigi machan pasi tapna mapagi masak khangak bahore agi madu sini haba khangak bahore angang ding ning thada khangi habadu nei yamna chinglemba tanau bangang do nong phado ebungo sobuna thengna halakpagi samina adumak khange ipak na leriba phamungda mama macha tuminaba matamda hek mikap tholokpagi mamit pang tholokpada angangduna magi apokpabo koyeng yenge koi the koi mama dan baba leiri bra yenge leitrakanda phamung mayai duda phamaga mama da tak thai karino na hanga manadaba ahang bama nauriba angangda phawi tatna mamana masana tawriba maongda yengbada khangi o ai apik paisa singa sidi pahlak tabase khangi singune
ꯍꯥꯏꯔꯝꯃꯒ ꯊꯥꯗꯣꯏꯅ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯊꯣꯏ ꯅꯪꯗꯤ ꯑꯉꯥꯡꯅꯤꯅ ꯈꯪꯉꯣꯏꯗꯕꯩ ꯅꯤꯡꯉꯤ ꯕꯕꯥ ꯍꯜꯂꯛꯇꯕꯁꯤ ꯅꯪ ꯈꯪꯕꯣꯔꯤꯀꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯃꯃꯥꯒ ꯍꯣꯝ ꯇꯨꯝꯊꯣꯛꯁꯤ ꯂꯥꯛꯑꯣ ꯊꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯜꯂꯒ ꯍꯤꯞꯃꯤꯟꯅꯩ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯃꯥꯗ ꯃꯨꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯋꯥꯗꯤ ꯉꯥꯡꯊꯣꯛꯄ ꯉꯝꯗꯕ ꯑꯉꯥꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯃꯗꯨ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯏꯅ ꯀꯅꯥꯒꯁꯨ ꯂꯩꯔꯨꯗꯕꯅꯤꯅ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯑꯄꯤꯛꯄ ꯍꯥꯏꯕꯗꯤ ꯑꯄꯤꯛꯄ ꯏꯃꯨꯡ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯕꯅꯤꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯉꯥꯡꯗꯨꯅ ꯈꯜꯂꯤꯕꯗꯣ ꯊꯥꯗꯣꯏꯗ ꯇꯛ ꯍꯦꯛꯇ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯍꯥꯛꯅ ꯑꯗꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯍꯜꯂꯛꯇꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯊꯥꯗꯣꯏꯗꯤ ꯇꯁꯦꯡꯅ ꯈꯪꯈꯤꯗꯦ ꯉꯁꯥꯏ ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏꯗ ꯏꯕꯨꯡ ꯑꯆꯧꯕꯅ ꯍꯥꯏꯔꯝꯕ ꯍꯥꯏꯕꯃꯛꯇꯕꯨ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ ꯑꯣꯐꯤꯁꯀꯤ ꯄꯦꯟꯗꯤꯡ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯑꯣꯐꯤꯁꯔꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯦꯟꯗꯤꯡ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛ ꯈꯔ ꯑꯣꯐꯤꯁꯇ ꯁꯨꯃꯤꯟꯅꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯤ ꯂꯩ ꯐꯣꯟ ꯐꯅꯌꯥꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯏꯕꯨꯡ ꯑꯆꯧꯕ ꯄꯥꯏꯈꯠꯂꯛꯇꯦ ꯏꯊꯥ ꯊꯥꯖꯗꯅ ꯋꯥꯍꯩꯗꯨꯃ ꯍꯥꯏꯔꯝꯃꯒ ꯃꯥꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇꯃꯛ ꯇꯦꯂꯤꯐꯣꯟ ꯐꯥꯎ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯂꯩꯈꯤꯕꯗꯨ ꯊꯥꯗꯣꯏꯒꯤ ꯊꯃꯣꯏꯅ ꯂꯩꯕ ꯉꯝꯗꯦ ꯑꯄꯤꯛꯄ ꯃꯆꯥꯗꯨ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯣꯂꯥꯡ ꯃꯩꯁꯥ ꯂꯥꯡꯉꯕ ꯐꯃꯨꯡꯗꯨꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯍꯤꯞꯊꯅꯕꯒꯤ ꯁꯛꯇꯤ ꯂꯩꯔꯛꯇ꯭ꯔꯦ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯇꯞꯅ ꯌꯦꯡꯉꯤ ꯑꯍꯤꯡꯒꯤ ꯑꯃꯝꯕꯅ ꯂꯥꯛꯁꯜꯂꯒ ꯑꯆꯤꯛꯄꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯦꯝꯆꯥꯗꯨ ꯀꯧꯏ ꯍꯣꯏ ꯏꯅꯦꯝꯆꯥ ꯏꯅꯦꯝꯆꯥ ꯈꯨꯝꯃꯛꯏ ꯃꯅꯦꯝꯆꯥꯅ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯗ꯭ꯔꯤꯕꯔꯣ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯔꯛꯏ ꯏꯅꯦꯝꯆꯥ ꯁꯨꯃꯥꯏꯅ ꯉꯁꯥꯏꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯊꯕꯛ ꯃꯌꯥꯝ ꯂꯩ ꯑꯣꯐꯤꯁꯔꯁꯤꯡꯅ ꯆꯩ ꯍꯥꯏꯗꯨꯅ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯏꯅꯦꯝꯆꯥ ꯑꯗꯨ ꯃꯍꯥꯛꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯕꯁꯤꯗꯅꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯂꯩꯐꯝ ꯈꯪꯗꯗꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯗꯅ ꯏꯅꯦꯝꯆꯥꯗ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯑꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯐꯣꯟ ꯇꯧꯁꯜꯂꯨꯗꯅ ꯊꯥꯗꯣꯛꯑꯦ ꯅꯪꯕꯨ ꯀꯩꯅꯣꯅꯤ ꯉꯥꯎꯔꯕ꯭ꯔꯅꯤ ꯑꯁꯨꯛ ꯊꯦꯡꯉꯁꯤꯐꯥꯎꯕ ꯍꯥꯏ ꯑꯍꯜ ꯑꯣꯏꯔꯕꯤꯗꯨꯅ ꯀꯔꯤꯅꯣ ꯃꯪ ꯍꯥꯎ ꯑꯣꯏꯅ ꯊꯣꯛꯑꯕ ꯊꯥꯗꯣꯏꯗꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯏꯅꯦꯝꯆꯥ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯏ ꯑꯩꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯝ ꯑꯊꯦꯡꯕꯁꯦ ꯆꯠꯂꯨꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝ ꯌꯥ ꯂꯥꯎꯗꯅ ꯑꯝꯇ ꯆꯠꯄꯤꯌꯨꯕ ꯍꯥꯏꯔꯨꯔꯁꯨ ꯊꯕꯛꯇꯣ ꯌꯥꯝꯅ ꯑꯔꯨꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯋꯥꯔꯧꯒꯅꯤꯗꯣ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯗ ꯇꯊꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯏꯅꯦꯝꯆꯥꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯆꯥꯛ ꯆꯥꯔꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯊꯕꯛ ꯆꯠꯂꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯅꯣꯡ ꯐꯥꯗꯣꯛ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯌꯦꯡꯕ ꯐꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯄꯨꯕꯤꯔꯒ ꯆꯠꯄ ꯉꯥꯛꯇꯅꯤ ꯑꯗꯣ ꯏꯅꯦꯝꯆꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯉꯁꯤꯁꯤꯕꯨ ꯍꯦ ꯊꯥꯗꯣꯏ ꯐꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟꯅꯦ ꯊꯦꯡꯉꯛꯑꯒꯅꯦ ꯕꯥꯔꯣ ꯃꯇꯨꯡ ꯌꯧꯔꯛꯑꯕꯅꯤꯅ ꯄꯨꯡ 2-3 ꯇꯥꯔꯛꯑꯗꯤꯅꯦ ꯐꯣꯟ ꯑꯃꯨꯛ ꯇꯧꯁꯜꯂꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ꯭ꯔꯥ ꯄꯤꯔꯛꯇꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯨꯒꯅꯦ ꯏꯅꯦꯝꯆꯥ ꯇꯨꯝꯃꯣꯏꯀꯣ ꯇꯨꯝꯁꯨ ꯀꯌꯥ ꯇꯨꯝꯅꯤꯡꯗꯦ ꯑꯗꯨꯅꯅꯦ ꯅꯪ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯎꯀꯣ ꯊꯣꯡꯗ ꯑꯣꯏꯔꯁꯨ ꯇꯛ ꯑꯗꯨꯝ ꯇꯧꯔꯛꯎ ꯏꯅꯦꯝꯆꯥ ꯀꯥꯗꯤ ꯃꯃꯥꯡ ꯀꯥꯗꯅꯤꯗꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯏꯅꯦꯝꯆꯥ ꯑꯩ ꯆꯪꯉꯨꯈꯤꯒꯦ ꯑꯉꯥꯡꯁꯨ ꯃꯇꯣꯝꯇ ꯇꯨꯝꯍꯧꯋꯦ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯉꯕ ꯐꯃꯨꯡꯗꯣ ꯃꯥ ꯆꯪꯅꯤꯡꯗ꯭ꯔꯤ ꯁꯣꯐꯥ ꯀꯥꯗ ꯐꯝꯃꯦ ꯄꯨꯡ 2 ꯇꯥꯕ ꯄꯨꯡꯐꯝꯗꯣ ꯉꯥꯏ ꯃꯅꯦꯝꯆꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯐꯣꯟꯁꯦ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯒꯦ ꯈꯜꯂꯒ ꯃꯥꯅ ꯄꯨꯡ 2ꯗꯣ ꯇꯥꯔꯛꯄꯗ ꯃꯥꯅ ꯔꯤꯡ ꯇꯧꯏ 2-3ꯂꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ ꯑꯗꯨꯗꯒꯤꯗꯤ ꯊꯛ ꯄꯥꯏꯔꯛꯏ ꯎꯏꯔꯤ ꯇꯧꯕꯗꯧꯅ
ꯈꯣꯟꯖꯦꯜꯗꯨꯁꯨ ꯅꯍꯥꯟꯒꯤ ꯈꯣꯟꯖꯦꯜꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯂꯥꯏꯌꯦꯡ ꯏꯐꯩ ꯐꯩꯅ ꯈꯨꯝꯃꯛꯏ ꯊꯥꯗꯣꯏ ꯑꯩ ꯉꯁꯤꯗꯣ ꯍꯜꯂꯛꯄꯗ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ ꯑꯌꯨꯛ ꯉꯟꯅ ꯍꯜꯂꯛꯑꯒꯦꯅ ꯈꯨꯝꯃꯛꯏ ꯑꯣ ꯊꯕꯛ ꯂꯣꯏꯕꯤꯗ꯭ꯔꯤꯕꯔോ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯍꯦꯛ ꯍꯥꯏꯕꯗꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯣꯐꯤꯁꯔꯁꯤꯡ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯆꯩꯔꯝꯃꯅꯤ ꯁꯤꯅꯤ ꯆꯝꯖꯔꯕꯤ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯇꯨꯝꯈ꯭ꯔꯦ ꯁꯣꯐꯥ ꯃꯊꯛꯇꯨꯗ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯆꯦꯞꯊꯕ ꯅꯥꯀꯟꯗꯨꯗ ꯇꯥꯔꯛꯄ ꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟ ꯃꯥꯡꯗꯅ ꯇꯨꯝꯊꯈ꯭ꯔꯕ ꯋꯥꯖꯕꯅ ꯉꯥꯕꯤ ꯊꯥꯗꯣꯏꯒꯤ ꯑꯆꯤꯛꯄꯗꯣ ꯑꯄꯤꯛꯄ ꯃꯆꯥꯅ ꯑꯃꯥꯏꯅ ꯀꯞꯄꯛꯄꯗꯣ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯃꯃꯥ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯆꯥꯕꯨ ꯆꯦꯠ ꯀꯣꯜꯂꯤ ꯃꯊꯥꯗ ꯈꯟꯐꯝ ꯈꯪꯗꯕ ꯑꯋꯥꯕꯒꯤ ꯃꯄꯩ ꯁꯨꯝ ꯃꯊꯪ ꯂꯥꯛꯏ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯃꯥꯅ ꯍꯦꯛ ꯈꯨꯔꯨꯝꯒꯗꯕ ꯂꯥꯏ ꯀꯣꯇꯤ 38 ꯃꯃꯤꯡ ꯄꯟꯗꯅ ꯈꯨꯔꯨꯝꯃꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕꯤꯒꯅꯨꯀꯣ ꯈꯨꯗꯣꯡꯊꯤꯒꯗꯕ ꯄꯨꯝꯅꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ ꯑꯩ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯃꯥ ꯀꯞꯄꯤ ꯈꯪꯍꯧꯗꯦ ꯅꯣꯡꯉꯥꯜꯂꯦ ꯏꯊꯥ ꯊꯥꯖꯗꯅ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯑꯄꯤꯛꯄ ꯃꯆꯥꯅ ꯇꯨꯝꯃꯤꯉꯩꯒꯤ ꯋꯥꯏꯔꯝ ꯁꯤꯠꯆꯤꯟ ꯁꯦꯡꯖꯤꯟꯕ ꯇꯧꯔꯤꯉꯩꯗ ꯊꯥꯖꯗꯅ ꯂꯥꯛꯏ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯍꯣꯔꯣꯟꯒꯤ ꯃꯈꯣꯟ ꯇꯥꯏ ꯑꯣ ꯃꯥ ꯂꯥꯛꯏ ꯀꯌꯥꯗ ꯍꯔꯥꯎꯖꯩ ꯊꯥꯗꯣꯏꯅ ꯑꯁ ꯑꯩ ꯉꯔꯥꯡꯗꯤ ꯀꯞꯁꯨ ꯌꯥꯝ ꯀꯞꯄꯦ ꯀꯩꯅꯣ ꯄꯥꯈꯠꯄꯅꯁꯨ ꯉꯛꯏ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯅꯪ ꯀꯔꯝ ꯇꯧꯔꯝꯒꯗꯒꯦ ꯈꯟꯕꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯅꯨꯄꯥꯅꯤ ꯅꯍꯥꯅꯤ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯅꯪꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯑꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯇꯥꯃꯣꯕꯨ ꯂꯧꯕ ꯂꯥꯛꯄꯁꯨ ꯉꯝꯗꯦ ꯍꯌꯦꯡꯒꯩꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯄꯨꯔꯥ ꯅꯣꯡꯉꯥꯜꯂꯤ ꯅꯪꯅ ꯂꯥꯛꯏꯁꯤꯡ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯉꯟꯇꯥꯅ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯝꯃꯕꯅꯤ ꯍꯌꯦꯡꯒꯩ ꯇꯧꯕꯤꯅꯨꯀꯣ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯔꯥꯜ ꯂꯩꯕ ꯃꯒꯨꯝꯅ ꯂꯨꯞꯊꯔꯒ ꯆꯪꯈꯤꯕ ꯊꯣꯡꯕꯥꯗꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯕ ꯃꯤꯠꯌꯦꯡꯗꯣ ꯊꯥꯗꯣꯏꯅ ꯎꯍꯧꯏ ꯀꯔꯤꯅꯣ ꯉꯁꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯁꯤ ꯈꯟꯅ ꯃꯈꯨꯠ ꯃꯁꯥ ꯁꯦꯡꯅ ꯍꯥꯝꯗꯣꯛꯑꯒ ꯊꯕꯛ ꯃꯈꯥ ꯆꯠꯊꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯇꯥꯃꯣ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯃꯝꯃꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯇꯥꯃꯣꯅ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯅꯤ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯗꯧꯒꯦ ꯊꯥꯗꯣꯏ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ ꯁꯦ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯃꯥꯒꯤ ꯇꯧꯕ ꯌꯥꯕ ꯁꯦꯕꯥ ꯇꯧꯔꯝꯃꯒ ꯊꯥꯗꯣꯏꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯩ ꯇꯨꯃꯤꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯉꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯃꯍꯥꯛꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯣꯔꯒꯤ ꯃꯅꯝ ꯊꯥꯗꯣꯏ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯈꯔ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯥꯗꯣꯏꯅ ꯆꯦꯛ ꯃꯣꯛ ꯂꯥꯎꯗꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕꯗ ꯍꯣꯠꯅꯈꯤ ꯃꯍꯧꯁꯥꯒꯨꯝ ꯑꯌꯨꯛꯀꯤ ꯆꯥꯕ ꯌꯥꯕ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅ ꯃꯆꯥꯒ ꯅꯣꯛꯑꯒ ꯋꯥꯔꯤ ꯁꯥꯏ ꯃꯆꯥꯒꯤ ꯃꯃꯥꯏꯗꯨ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ ꯂꯥꯏꯕꯛꯇꯁꯨ ꯄꯤ ꯆꯦꯠꯅ ꯑꯃꯨꯛꯁꯨ ꯈꯣꯜꯂꯤ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯏꯕꯨꯡꯉꯣꯆꯧꯕꯒꯤ ꯃꯇꯣ ꯊꯥꯗꯣꯏꯅ ꯀꯨꯞꯅ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯂꯩꯇꯦ ꯊꯥꯗꯣꯏꯅ ꯀꯔꯤꯃꯇ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯖꯕꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯑꯄꯤꯛꯄ ꯃꯆꯥꯕꯨ ꯁꯦꯟꯅꯔꯒ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯇꯧꯔꯒ ꯂꯩꯖꯕꯤ ꯃꯍꯥꯛꯅꯤ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯂꯥꯛꯄꯗ ꯆꯦꯟꯁꯤꯜꯂꯒ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯛꯄ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯐꯤꯔꯣꯜ ꯄꯨꯊꯣꯛꯄ ꯁꯦꯠꯆꯤꯟꯕꯤꯗꯦ ꯍꯥꯏꯕꯗ ꯈꯥꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖꯕꯤ ꯊꯥꯗꯣꯏꯅꯤ ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯊꯥꯗꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯈꯜꯂꯒꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯗꯤ ꯃꯍꯥꯛꯅ ꯁꯨꯛꯌꯦꯡ ꯌꯦꯡꯖꯈꯤꯗꯦ ꯃꯇꯝꯅ ꯁꯨꯝ ꯄꯨꯔꯛꯄꯅ ꯅꯣꯡꯃꯗꯒꯤ ꯁꯨꯝ ꯅꯣꯡꯃ ꯁꯨꯝ ꯍꯧꯈ꯭ꯔꯤꯅ ꯃꯍꯥꯛꯀꯤ ꯂꯝꯆꯠꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯃꯊꯪ ꯁꯨꯝ ꯂꯥꯛꯄ ꯍꯧꯈꯤ ꯅꯣꯡꯃꯗꯤ ꯃꯅꯦꯝꯆꯥꯅ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯃꯇꯝꯗ
Thadoi da tumina hai. Thadoi. Nang ibungu sabogi maram da kari tai. Inim cha kaidoragi. Aidi tadi kaidoragi mabo. Oh. Ngaiko. Mina ningpung gang na bawa amadi lay. Ado matam kharade yeng khise inim cha su yengi bani. Nang na tom da goire angang siga apik pa oire. Khangde ni. Ai su kanpong khangde. Nang ina ting hek ta pang mangam basu na te do aidi lay ta lara kui ti thi basat pani. Yeng khise ko matam khara hai. Magi no ge kai tharak pado. Ahung mayam do. No ge masing yang khalay. Nattaba meng thadoi di yengai. Ngangoi da bawang sangang thadoi da ngai. Numit khuding office salamdai khuding da hairamba. Mamangangi wahi kaya nungsingi thadoi na. Salamdai da hairami. Hey thadoi, angang do tu tani ko ire yengali minaram ko. Ay ngasi thabak yam de da ngata lakani da. Nang enjanga simbi do ini ga hai. Nungsi wahi kaya hairamaga chatkibado. Ngasi di thadoi na taba. Nahan khagi manadaba maongda yamna sawa hong malai salamdai da mun na pai na yenga na aina halakpada leram gano nang nahan su imana ene satai ne ngachi ju chalo yumda lagi su lei thoda matam khara nungai na lei tho kaino ado ai halakpada leram gano ko khudum bi singamba ebungo sogi wahi numit khudingi thadoi na pamliba masana ngan na yengi tamina khangjali matam sigi angang di angak pa moongda chakhatlakpagi matik aski matik khangi mitna yengba meng phaw mataw tamaga yengba haire tapna ngang thorakpa khoigi mama mapani na ngangi ba wahi mama mapani na tawriba moong asawgi mataw kanagumba yamna munna study to ba manadi yamna kopna haigani adabu aigidi kalpana na sagatchabani na ayong na haiba ngamdre yamna nungsiba ma ate kitang tension jaraga thadoi nauriba angangdo nomugi sum chakhole masa thoina chakhutcharakpa obada sum kaphai chalakpa obada harauje khangaude kaphai chatlama masado school chatlamdai matam hoishalai do matamgi matungina school karani chase mamadaba mirak tilani mapalai tabagi awaba khar ko ani noma halakninga halakpa numit tarani halaktaba adugumba kaya angakma moong moirakpa thadoi punsida asumna tholakani habase taibung kanana su thajaroi lanjadabi thadoida yamna sawda sama lakpagumna khali thadoina khali phare mahakna ingonda noma lak nini halakta ngahak amuk leram homni halakta chalamdai khudingi singamba khudumbi aina halakpada nang leram ganu ko haiba wahi ai kari lan khrabagi haiba thadoina nomata swangde singlem labi masa madi mapurabagu chanjarabi thadoina Masidi masado mamanaba mayam marak tilani school karani ko khalubada amuk ke hena thamoida mi paiba poi ben laklagani haiduna masabo hathu lution biraga chakho mamani in biraga masado ben gidamakta thilure thunghan yongna thilure masado kakhat khre khangaga thadoi kapna changai ngasidi nahan makai apik paisa ga nungai ba wari tawraga ipureba kaina bagi awaba pomna makhangambado ngasidi tom tamak leiraga ni khallubada phaglang da theliba nungsiraba manemgi photo do ningsingai nakalambarom dana mapureba ga maga luhungbagi photo sigi art sibu kari no khalluraga thadoi matomta o khongna kape phijina de thokpa ngamdraba melogi pirangdo tarak na loiba khamba nai khidre ikhang hodana ma haina ngasai behen na kakhat khraba masanu pado thonggan da gi kanna chenchilai
하이펫 원톡보다 마사나 센실라가 마마다 쿠돔비 싱음이 ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯂꯩꯔꯝꯒꯅꯨꯀꯣ ꯍꯥꯏꯅ ꯃꯔꯣꯟ ꯊꯣꯛꯄꯩ ꯊꯣꯛꯇꯕꯩ ꯍꯥꯏꯕ ꯅꯨꯡꯁꯤꯔꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯉꯁꯤꯗꯤ ꯇꯥꯁꯣꯅ ꯊꯃꯣꯏꯗ ꯊꯣꯛꯏ ꯊꯥꯗꯣꯛꯏ ꯍꯦꯟꯅ ꯑꯣ ꯈꯣꯡꯅ ꯀꯞꯏ ꯀꯩꯁꯨ ꯈꯪꯖꯗꯕ ꯅꯧꯖꯔꯤꯕ ꯏꯆꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯟꯗ ꯆꯠꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯗꯣ ꯑꯗꯨꯃꯛꯅꯤꯀꯣ ꯉꯁꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯅ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯔꯒ ꯈꯥꯡꯍꯧꯏ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩꯔꯤ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯊꯥꯗꯣꯏꯅ ꯀꯅꯥꯕꯨꯁꯨ ꯃꯔꯥꯜꯁꯨ ꯄꯤꯅꯤꯡꯉꯨꯗꯦ ꯀꯅꯥꯗꯁꯨ ꯋꯥꯔꯤ ꯇꯧꯖꯔꯨꯗꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯅꯗꯤ ꯈꯪꯉꯤ ꯊꯥꯗꯣꯏꯒꯤ ꯃꯄꯨꯔꯣꯏꯕ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛꯁꯤꯗ ꯑꯩꯅ ꯑꯃꯈꯛ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯩꯅ ꯄꯥꯎꯃꯦꯟꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯤꯡꯗꯨꯅ ꯂꯩꯕꯤꯔꯤꯕ ꯏꯃꯨꯡ ꯑꯃꯗ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯅꯤꯗꯪꯕꯨ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯈꯜꯂꯁꯤ ꯑꯗꯨꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯈꯨꯗꯤꯡꯃꯛꯅ ꯉꯥꯡꯕ ꯋꯥ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯍꯦꯛꯇꯃꯛ ꯍꯥꯏꯗꯣꯔꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯂꯦꯡ ꯁꯤꯖꯤꯟꯅꯔꯕꯁꯨ ꯑꯉꯥꯡꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯕꯁꯨ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯑꯣꯏꯔꯕꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯉꯥꯡꯗ ꯎꯒꯗꯕ ꯑꯉꯥꯡꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯨꯛ ꯇꯝꯃꯛꯀꯗꯕ ꯃꯇꯧꯁꯤꯡꯗꯤ ꯌꯥꯔꯤꯕ ꯃꯈꯩꯒꯤ ꯑꯉꯥꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯂꯥꯞꯊꯣꯛꯅ ꯉꯥꯡꯅꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯏꯃꯤꯇꯦꯇꯤꯞ ꯅꯦꯆꯔꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯁꯨ ꯊꯥꯗꯣꯏꯒꯤ ꯃꯆꯥ ꯑꯉꯥꯡꯗꯨꯁꯨ ꯏꯃꯤꯇꯦꯇꯤꯞ ꯅꯦꯆꯔꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯕ ꯂꯥꯏꯔꯤꯛ ꯐꯕꯒꯤ ꯒ꯭ꯔꯨꯞꯇ ꯆꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯅꯦꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯥꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯝꯕ ꯐꯖꯈꯤꯗ꯭ꯔꯕ ꯋꯥꯍꯩꯗꯣ ꯑꯉꯥꯡꯗꯨꯅ ꯈꯪꯗꯕꯅꯤꯅ ꯄꯄꯥꯅ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯗ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯈꯨꯇꯨꯝ ꯁꯤꯡꯉꯒ ꯃꯔꯣꯟ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯃꯃꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯝꯒꯅꯨꯀꯣ ꯍꯥꯏꯅꯦꯕ ꯌꯦꯡꯉꯣ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯔꯣꯟ ꯊꯣꯛꯆꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯗ ꯌꯥꯎꯔꯛꯏꯅꯦꯕ ꯃꯥꯗꯤ ꯑꯗꯨꯒꯤ ꯑꯥꯔꯊꯁꯨ ꯈꯪꯖꯄꯣꯟꯇꯦꯕ ꯀꯣꯟꯅ ꯈꯪꯉꯛꯑꯒ ꯇꯦꯡꯊꯥꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯕꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯥꯗꯣꯏꯗꯤ ꯃꯩꯆꯥꯛ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯥꯞꯀꯠꯂꯦꯕ ꯃꯆꯥꯅ ꯇꯧꯔꯝꯕ ꯃꯆꯥꯒꯤ ꯄꯤꯔꯝꯕ ꯏꯪꯒꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯂꯣꯏꯅꯕꯤꯁꯤ ꯑꯉꯥꯡꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯉꯥꯛꯇ ꯇꯥꯍꯟꯁꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯌꯧꯍꯟꯒꯨꯝꯁꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯇꯥꯛꯁꯤꯡ ꯄꯤꯕꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯕꯤꯔꯒ ꯃꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯟꯕꯤꯕ ꯑꯗꯨꯃꯛꯇꯅ ꯑꯉꯥꯡꯒꯤ ꯄꯨꯟꯁꯤꯗ ꯍꯌꯦꯡ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯔꯨ ꯏꯍꯨꯟ ꯇꯝꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯋꯥꯔꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ